Ngarang Khamelok mathakta Kuki militants singna maite khuntamna bom amadi nongmai kapsinduna landarakhraba matungda ngasi ayuksu amuk hana bom amadi nongmai kapsinduna landarakpada khungakpa singna handuna kapnakhre kapnaba aduda mitei khungakpa ani sokle ngasi soklaba khungakpa ani ado langthabal kunjadagi laistram ihuntapa chahi kuntaruk apokpi el purnima amasung hairok part 1 dagi moirangthem naucha chahi kunnithoi apokpa m ibom chane मखोई अनिमक इम्फाल के नॉर्थ एओसी दे लेबा रास मेडिसिटी द पुखतुना लेकनरे मखोई अनि अमना खोंगदा अमना खुद पांदुना सोकपनी फिबम थोइना लुबन नते हाइरे ngarang numidang wairam khamel lokta kapnabada sokhiba wangu awang leikai dagi khungakpa yumnam vivekananda chahi kun mari apokpa wainorensu ras medicity da pukhatuna leyengli haire hauzik su khamelok da kuki militant sing na mitei khun tamna machit nomai kapsinduna attack tawbagi thawung chathare mitei khungakpa sing na su mafam chaba yengduna leiraga khul handuna kapnari haire Marak sida Pukhao Santipur manakta su Kuki militants singna ngasi su amuk hana bom amadi nongmai kapsinduna landarakre khungakpa singna handuna amuk kapnare khungakpa singna phibam semduna Kuki militants singbo mafam adwai dagi takthoknaba yamna kana honare haire